Social media da thagalakpa tongan ba ipausing miyamgi mafamda thamjari. Ahanbada Facebook page Manipur recordagi asumna thamlakli. Lamhen tuhen basagi liza chatpasingi mathakta RPF na lemna tharoi hairi. Masa lairaba nupana lesabi koiba, nupi lonba, mauna pakhang koiba, paisagi namak hakchang yolibi, hotel spa hanglaga amot patauriba mayamdu khudakta leforo, haibi de haini. Mathangda kuki gi Facebook page nitin tusana asumna update thamlakli. Selotha haiba bridge asi Sisipur Chandel Tengnopal, phaunaba maru oiba lambi amani. Ising chawba matamda zatpada awaba laibadagi, Chandel gi kuki inpine silaga hariba area sida kuki jo singda Yumthong kuding paisa khaiduna saba thongni habisi khangbiyu. Karigi kuki jo singna masi thong sabano habada haujik Manipur da oriba lan asina maram oraga Biren Singna lead touba government si one-sided government ni. Maki sarkar sina asomda kuki jo singda kari awaba laige haiba yengba laitana sathok sasin awaba amata yengbidre. Asina maram oraga kuki jo singna aikhoigi lambi oinanabagidamak semjaba lambi asi thingnanaba hotnabiganu. Aikhoigi lamda nakhoi nathoksu laite haibasi maitai masa khudingmakna khangbiyu birena haiba makhai achumbani haina lauraga pangangda ngangano masigi thong asi saba yaroi kuki jo singi lananaba lambi thingani haina tauge khallabadi Jiri Line National Highway 2 kari laki yengsi Mathangda Kanglipaki arangba thawamijak hariba face asidagi lokhacharaga Nupi bulalon pot oina paisa lauraga yonbagi thabak satharambagi dabak Sushil Kumar party na serak pikhibani Hiram sida saungna senariba sina lai mayum hariba nupi asisu athubada sangjaraknaba party na khangalakli Mathangda maitai lipungi Facebook page dagi lokhacharaga maitai amadi kuki gi marakta ahanba oina santiwari Guwahati da sanakre haiba paw adugi matangda maitai lipungi sininau singa puna phaminaduna wakhal taminarba matungda haujik laiba leibaki isu asigi matangda miyamgi ihul khangdana matung amuk hanna tawroi haibagi sengdok warol ama Mifamdu yauriba Yunava Kesor, El Pisak amasung Dr. Danabri Laishamna Fongdorakli. Mathangda nahanumidang pung 13 minute kun adwaida wangjing sabal lokon dalaiba PBS Ply Factory dagi masakhang daba khulai paiba singna fakiba factory asigi manager Sahid Farooq Jamal. Ngarang nungthil pung 5 yoromdaida Thokchom village da nongmaina kaplaga hundoklamle. Amaromda Revolutionary People Front na press note ama thorakli. Farooq Jamin nupi amabu namjanam theknaduna phamlange torambagi damak cherak pibani RPF Ingkumsa inglising aniga kunmari tha manga tangkul humdoida Farooq Jamin chahi nifu apokpa Afsar Ali Laifam Korajan village Etiori Assam hojikna khongjomda laiba PBS Ply Factory da manager oina thabak tawduna laiba nan Manipuri masa asina factory asimakta da thabak tawbi nupi amabu namjanam theknaduna phamlange torambagi damak Kumza Inglising aniga kungamari thamanga tang kunmanga da RPF na ahakpa serak pibani. Mathangda Subhas Puyam na asumna update thamli. Bangladesh da ngasi ani Kukiland da ticket phangduna tongkhre. Sang nai na Bangladesh da laptabida adum Kukiland thari. Board of Secondary Education Manipur Bosem na lauba class 10 gi examination hayeng date 27 ki nungthil phung ahum taba matamda haidok lagani. Loisilakpada 80 Unit 39 na drug fare. MD Sakil son of MD Abdul Malik chahi kun gani thoi. Miss Anju wife of MD Sakil chahi kun mayang Imphal Irong Thongkhong hariba makhoi ani asi ngasi Arambai Tengol Unit 39 na heroin number 4 Jesus ka quarter amaga konana mayang Imphal dagi fare. Makhoi ani asi matam kuina dagi naha kayada number 4 supply tawba misakni. Number 4 asi makhoi na Lilong Upak Thongda laiba Miss Akela Mapuroiba MD Ithem hariba sidagi laubani haina faraba MD Sakil na makatana Fongdoki Faraba Matay Manaw animag Molubi amadi Pradangi khutta sinajagani